Manipur Pumbagi Laothokhiba total shutdown asiga Tronglaobida angangani laikhidabaga mari lainana semkiba JSiga karigumba HERAM AMATADA mari lainade haina JC Tronglaobi incident gi co-convener Sinam Ajit Kumar na phongdokre wafam asi mahakna paumi singha unabada phongdokhibani mahakna makha taraduna haikibada JC gi office ta total shutdown lautholamba sing laktuna total shutdown ga mari lainana mipam phamnaba khangalambadagi wari sananaba ngaiduna leiki adubu fana thengzilakla fawba makoi laktabana maram moiraga makoiga amuk hanna makhatana JC ga unararoi haina phongdokre mahakna makataraduna haikibada JC madi paliba lengaka wari sanabada thamkiba poinipan yawba demand singadudi ahanbada satarop demand gi matung inna Manipur gi singnaba jaga singda military crackdown tauba masung tauba matamda crackdown tauba gi video photo footage lauba military crackdown ase thani gi manungda mapung fana tauba ani subada Manipur gi khunggang singa nakna laiba central force sing mayada hongdok hanba mathau tauhanba made central force na lairamba tampaki khunggang sing state force na ngakhanba hariba si thani gi manungda thabak oina pangthokpa loinana Tigelmon area da hapta amagi manungda state force thamba ahum subada Moirang sub division gi manung sanna laiba singdamba local jal jiban mission gi water supply scheme natraga manang nakpa safagadaba mafam amada central force sing thamba mari subada thaudok asiga mari lainana asokpa amadi laikhidraba mioi singi phangpham thokpa hak government na piba manga subada thaudok asiga mari lainana NIA sinakhibagi order copy JC da piba taruk subada yanakiba wafam sing atuba matamda thabak oina onthoktuna praja miyam da utpa tare subada laikhidraba singi hakchang moktagi lauba masung mathau mangam pangthokpa aroibada JC na kauba ban blockade matam khara gyoina suspend tauba hariba wafam sing asi laingaka yanabagi sem satuna leibani hariba wafam sing asi laingangna aiba zero loina JC da sinadriba fauba JC na makatana khongjang sing sangsin thigani haina mahakna makatana phongdukhi